Nauna Kalaba Chief Minister 𝐀𝐀𝐋𝐘𝐒 Delhi da thungkre chatkre haiba pausini masiga mari leinana chatkriba khongchat ase central leaders sing unaduna cabinet chawthokna bagi wafam chu khanaraba yai haiba paw asina ngasigi pauche ambagi headline oiri haiba tare oza khongchat ase kamaini yengbe oza gi opinion da kari wafam di thamini oza masi mahausa haiduni tajda ko koina national party sing na government ama semba matamda government tu gi hek semba formation hobadagi na loiba phobagi haibadi minister expansion tauba aduga loinana chairman sing tongan ba corporation sing aduga society sing gi chairman sing hapakba sumaina tauba sing sida national party sing gi thawong se haibadi national gi leader sing siga khanarga kana hapsige kamai tawjige haibadu he khanaraga tawi adu maina akoigi honorable chief minister 𝐀𝐀𝐋𝐘𝐒 chu koigi manipur gi hojik lairiba state ki popular government sigi sang chawthokna bagi magi anoba ministry sing hapakna bagi wa khana badu chatpani haina mayamna su hairi media na su madugi briefing mayam ama tawri haitare adu masida akoina yengba yarisi manipur gi oiba warep ama launaba honabada center gi luchingba singna loina mag lawgiba aduga minister expand tawba natraga hapa appointment tawba haisi kenona chief minister gi magi prerogatives manungda magi discretionary power da yaujaraga संविधान constitution पीरगा दम लेजबनी माना सिumba मियोइ सिंग से एगी मिनिस्टरियल कोलिक त याहल बिरो हाइना लिस्ट अमा सेमगा गवर्नर पिसंग दउनी अरा गवर्नर मदु वसक लौरगा कोइगी असेंबली द मोइसे वसक लौर कनादा मिनिस्टर ओहन बनी अना सुमाइना तौबा प्रोसीड्यूर रो मयाम दो कालगा सिगी प्रोसीजर सिगी वांगमदा अदम BJP bu oiro di Congress bu oiro hanbegi dum watana ga dum tawba tani adi yanaraga formality du di dum kaidan dum tawkani aya hanbegi aya bamma lawrok padumadi adum kenona koigi center na dum warep chi lawraga dum thaba oina tawkani hena ai sumai samningi adu golona hojik lairiba manipur gi tanglu laita daba phibam sida ai koina karamba mioi singbu ai koigi keno oina minister oina hapakadagi haibadumadi yamna chauba wahang ama mayamna sudum hangnari ada kanglup khuding makisu mai magi kanglup ki oiba se khudam oina maitai pangan jingi su koi moi mihut ama ministerial bartia yohon bihu haibase masi amaram chaba amani simasu adum soidana adum khanara kadra na khali ado loinana lemhori ba kanglup ategi su ado masida kanglup ki be oiba kanglup ta base oiba adu mamakhalgi keno ama koigi ministerial board ama ohin badudi sumde madudi unconstitutional oiba pot amani khudamoina koina uji karaiba MLA sing si mai magi constituency dagi karakma aktani maduda any community da base tauba makhalgi constituency amba bau semde tarami ba magi kenoda demarcation taroga magi area da semi ba mafam sing hairiba semi badu sing du kitang phajana sagi composition du yamna kanglup loina mag yawi na kanglup loina yawbani na madu kanglup mayam du loina mag yahunna ba honaraga natraga kanglup tu da tarami ba mafam du da emoi kanglup tu yahaude sigi constituency sembada haibanate hana tarami ba mi jingdu gi area du na koliba mafam du da mikhal kon du da koliba mafam du da ekoi gi tariba mioi jingi population du da yengaga ekoi constituency ji adum semakpani adumaina semakpani na semaiba constituency semaiba du gi matungina moiji adum represent torokpa moiji represent torokpani na sagi kanglup da base toroga kanglup ki oina lakpanate aduna sumaina ekoi gi manipur gi oiba कोई स्टेट सिदी मणिपुर की स्टेट सिदी कोई तोंगान बै communities मैम अमा कांगलुप कुंथ्रागा तरुकना लेरिबा अदुगुम्बा स्टेट अमनी अदु लेबनिना मसिगी येंगा कनादा याम फजना चीफ मिनिस्टर ना
proposal lu yam phajana central gi lusing bajing da thamba ma changi adu le na madu sugi wafam do final oina khana na bagi aroiba approval du di central government gi hujik lai riba lusing basing BJP gi lusing basing nu na lawrak pa du da lawraga maina swaida hala ga haiba musing lu MLA oina point tawre sorry minister oina point tawre hairaga wasak loi thabak to mai cha tharakani ana khongchat si yamna yengmada yam maroiba khongchat amani adu ka loina na ko thubu matam da minister se hapchilaga minister sing awat pajing hapchilaga sungoi soidana cabinet chi chawthorakani haibi thajabadu adagi khongchat sida thamni hoi thaga cheri oja